Loyalam E-PAO tabiriba khudimakpu Huitram Susmitana Meephamgi pau pizari ahanbida maruoiba headline. Sahida lupa crore chamri romgi chanaba nga pusilalamba adu hojikti lupa crore chani romda hantharakle haina Minister Meefam dingona Pangthokhre. Myanmar da thokliba irang asina Technopole district ta nongna Myanmar refugees sing changsilakre. Assembly Meefam Mangoinana CM Secretariat ta ruling minister MLA singi Meefam Pangthokhre. Pijari Chahida lupa crore chamri romgi chanaba nga pusilaklamba adu hojikti lupa crore chani romda hantharakle haina Meefam dingona Pangthokhre. Manipuri chanaba mapandagi chahi amada nga lupa crore chamri romgi pusilalamba adu hojikti lupa crore chani romda hantharakle. Masi pumnamak lenga ki fishery department amadi nga puthokliba farmers singi thodangani haina Manipuri lenga ki fishery minister Meefam dingona Pangthokhre. Wafam asingasi DIPR gi auditorium da Editors Guild Manipur na sinara Pangthokhre Fishery Outreach Program gi matangda nomagi oiva media awareness workshop ta athoiba mithunglen oina saruk yaduna Minister Meefam dingona Pangthokhre. Thauram aduga mari lenana minister na makhata na hai Fishery Department asi yamna pikpa amadi budget su apikpa department oirabasu Manipur miyam gi yamna maru oiba department amani Northeast State singi manungda Manipur asi nga na hena khwaidagi pamna chana ba lamdam amani lamdam asida puthokliba nga gi pothoki sizinabagi changna henmana awabadi mayoknari adubu chahi amada nga metric ton 65 mathau tabada nga metric ton 95 romdi state asida puthokpa ngamlei Loyalam mapandagi chahi amada nga gi awatpa asi men sinaba lupa crore chamri romgi pusilalamba adusu nga gi potho hengalakpagi lupa crore chani romda hantharakre atopa state gi ahongma mamalda pusilaktuna chariba nga sing asisu kadai phawba hakchangda sokningai oide habdusu thijenba matam oire haiki mahakna makhata na hai Manipur da leriba wetland sing asida henba midyeng sangduna honarabadi nga puthokpagi chang asi hengalakani center lenga na PNMSY scheme gi kanaba asisu nga gi farm tawriba khudimakna lawnaba hotnasi loinana fishery department amadi nga gi farmers singna kana hotnabadagi lamdam asida mangluraba sareng hojikti lamdam sida sareng macha puthoktuna Manipurna India gi oina ahanba sareng macha puthokpa ngambe state ore matam gi oina nga gi farmers singda kanaba piba amadi wakhal losing pibasu mathau tai hainasu Minister Meefam dingona Pangthokhre ngasi pangthokiba thoram aduda fishery minister Meefam dingo fishery department gi director T Fulan IPR gi director ngangom utam All Manipur Working Journalists Union gi President Bijoy Kaksing Tabam, Editors Guild Manipur gi President Khongendro Khomdram amadi Hill Journalist Union gi President Peter Adani na mitunglen sing oina saruk yakhi. Loinana workshop aduga mari lenana paumi singda wakhalo sing oina ba technical session amasu pangthokhi. Myanmar da thokliba irang asina Technopole district ta nongna Myanmar refugees sing changsilakre. Yumlo nariba Myanmar ga tainaba border singi mafam singda military junta gi lanmi sing amadi pro democratic rebel singa akan mamong da lan chathariba asina maram oiraga Manipur gi Technopole district ta nongna Myanmar refugee sing changsilakre hari Technopole district ta nongna changsilakiba Myanmar refugee ayamana Myanmar da khundaduna leriba naga ngaktani punna refugee chaniga kunthra rom asigi manungda chamaga marfuna anal phurukki miyo singni aduga yangkhaina tangkhul phurukki miyo singni hairiba nongna changsilakiba refugee sing asi housing mari lenaba authority na Technopole district ki thangbu minau khulda saidangduna leiri haina pau asina makhatari thajaba yaba pau amagi matung inna hai nongna Technopole district ta changlakiba Myanmar refugee sing asi Myanmar da khundaduna leiriba naga singni makhoi numit kharani asida Myanmar military junta na matam kharagi oina safagadaba mafam amada leirunaba pautak pirakhibani matung inna Technopole district lomda changsilakhibani hari hairiba Myanmar military junta gi pautak asi Manipur ga tainaba Myanmar border romda khutlai paiba pro democratic rebel people's defense force na nongna military junta gi mathakta akanba lan chathakiba asigi matungdagi ni hari Technopole da nongna changsilakiba Myanmar dagi naga refugee sing asiga mari lenana water resources minister awangbom nyumaina luchingdona naga MLA manga chief minister nongthombam biren ga unaduna wa khanakre hari
Chief Minister na nongna changsilakiba Naga refugees sing asi miyoibagi minungsi yengdona makhoi gi changjafam pigini haina phongdorkhe hari. Myanmar dagi Naga refugees sing Manipur da changsilakiba asina Myanmar da thokliba lan asina yumno nariba Manipur yauna support piri habasi takle haina pau asina makhatari. Hauzik Manipur da Myanmar rom dagi changsilepa refugees sing gi masing asi Lising Mariga Chama Rom Surei. Makoi Singasi Kamjong Ukrul Amadi Technopal District Sing that Lingak Asina Changza from Pidunaleri. High River Myanmar refugees Singasi Myanmar Sagaying reason gi border area da Kundava Miyoshingi. Makoi gi Marakta Nupi Angang Singna Masingyamli. Makoyasi Myanmar Levakta Junta gi military Amasung pro democratic rebel singa lan hek sokna ba horakibadagi border pillar Maudrani Toy Amasung Chamaga Anigi Marakta Leba Kamjong District ki Faiko Amasung Skype khulsing asida kumja lising ani kulhumdagi November dagi hauna changlakibani aduga hauzik Myanmar refugees sing asi Kamjong district ki Namli Wangli Kaka Koronam amasung Faiko kulsing da saidang fam loduna leri haina official oiba pau amana phongdorakli Assembly Meefam Mangoinana CM Secretariat ruling minister MLA singi Meefam Pangthokhre Lakadoriba Manipur Legislative Assembly gi Mangoinana ngasi ruling minister MLA Kunhena Saruk Yaduna Chief Minister Secretariat ta Meefam Pangthokhre Meefam aduda lakadoriba budget session gi matangda khana khibaga lonena Assembly Meefam asida no confidence motion thangalak pa yai haina hauzik miyam na ngangna ripa hiram asigi matangda su kupna khana khi hari Pau asina karigumba Assembly Meefam asida no confidence motion thangalak labasu madu mai pakloi Chief Minister Nongthambam Virenda chapchana thazaba thamba MLA masing yamli haiba wafam phongdoknaki Panba yabadi BJP na luchingba lengak asigi ruling MLA sing Gimarakta Wakalun Manadaba Lakpaga Irinena Chief Minister Senbagi Wapam Asi Ngangna Ba Horakibani. Masigi Sumatakta BJP gi MLA Amadi Lengaki Minister Yauna Chief Minister gi Mayokta Wapam Kaya Fongdok na Kibasu Lairabani. Oiraliba Pibam Asida Lakadariba Manipur Legislative Assembly gi Senba Chahi Lisingani Kunmanga Kuntaruk budget at Meefam Asida Thaza Dabagi Motion House ta Thamduna Chief Minister Senbagi Matangda Bot Launa Rakadra Habigi Wapam Asi Ngangna Ba Horakibani. Masida Sunatana ZDU dagi BJP da Yaukiba MLA Singi disqualification case ke Aroiba hearing arang putoktuna judgment adu reserve tawduna thamkhrabani. Amaromda NPP gi MLA Marigi disqualification case ki hearing tha asigi taramathoida matam leplamba adu ngasi tawragani haina yeshilakhiba leikhrabani. Ngasi Manipur Legislative Assembly gi Speaker gi Tribunal da hearing pangthoknaba matam lekhiba asida hana hearing gi matam leptriba Wangoi SC MLA Loken amadi ZDU gi Abdul Nasir gi disqualification case su yauri political gi oiba asigomba ahongba kaya sigi marakta NPP gi oinadi no confidence motion da neutral oina leinaba khangan khibat leirabani NPF ki oina Chief Minister N Virenda Sagotkani haiba wafam thamlakhibat leikhrei asingomba political gi oiba anoba masak amadi thawong kaya chatharaliba asina maram oiraga lakadriba Assembly gi Meefam asida ahongba khara ugadoribra haibagi chingnabadi adumak leiri Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu MP Sana Jawba Leisembana Manipur gi rural area da AIMS ke hospital linkhanaba parliament ta pukhakrei Parliament Meephamgi special motion oina pukhatladuna Rajya Sabha gi MP Sana Jawba Leisembana haukiba chahi khara asida lebak asigi tongan mafam singda All India Institute of Medical Science AIMS Hospital kunmanga linkhatpa ngamkhiba asimak Prime Minister Narendra Modi na luchingba NDA government asigi yamna singthaningai oiba maipakpa amani haina parliament ta phongdokhrei Lebak asigi miyoi crore chamaga nipurom leiriba asigi healthcare gi mathau taba sing phanghanba ngamnaba AIMS kumba hospital sing linkhatpegi tangai fadaba leibana state asigi manungda hanjinna leiba miyoi singda healthcare gi khudong chawa pinabagi damak AIMS hospital sing linkhatpiu haina mahakna parliament Meephamda taksinki masina khongangi lairaba miyoi singda afaba makhalgi ana layeng gi khudong chawa phanghanba ngamlagani hainasu mahakna parliament ta phangdokhi KNA biga amuk hanangasi ayu khuthokna khrei
Kamjong District Amasung Kabo Tampak Anigi Lonaba Mafamda Leba Manipurgi Yawaloi Lanmisingi Base Camp Amada KNAB Amadi Indian Army Ki Kangbuna Haukiba January Kuntareta Landarakiba Thodoka Mari Lenana Maikai Animakta Matam Sangna Akanba Kuthoknar Kiba Adu Matam Kar Lab Raba Matung Ngasi Ayuk Amu Hanat Nakal Animakta Kuthoknakre Hari Pauche asina thazaba yaba mafamdagi phangba paugi matung inadi ngasi Manipurgi yawaloi shinga hana khuthoknakiba mafamsingda thei humbagi thabak chathabada pathapum tharaba lamgi sana segaiduna machet chaba horamlaba KNAB gi asiba hakchang ani amasu phangba ngamkhe hari pau asina hai asiba hakchang sing thibegi thabak chatharakpa aduda KNAB gi lanmi singna attack tawrakpadagi maikai animakta khuthoknaki Kuthoknaba aduda asoka panyawudi paudi phangba ngamdri panba yabadi ngarangsu KNAB gi asiba hakchangsu Manipurgi Loyalam misingna mai thadokibagi thodok laikhrabani Mioi ani opium gram chama pan nifuni thoi dasmik mapan ga konana fare Manipuri ki mayai kaba nisa maru phangna muthatnaba Manipur lengakna changsilakliba war on drug ki khongjang manung chana Kangpopi district ki Lanka village tagi mioi ani opium gram chamapan nifuni thoi dasmik mapan ga konana fare hari police ki pauna hai faraba mioi ani adudi Maniras chahi kuntra manga amadi Yam Bahadur chahi nifumapan kawi makoi animag IT road ki Bazagra village tagini makoina opium sing adu khaini khauta kunda haplaga purakpani hari fagala polam sing adu ga loinana mioi ani adu Kangpopi police station da khusina khre hari Kertingan ba maralgi matung ina nongmaina kaptuna warakhibani haina KCP PWG na phangdorakli Haukiba chahi lisingani kunmarigi March kunithoi da amadi kulhumdagi lonaba ahingda kamengda leba KCP PWG gi campta CDO amadi AR ge apunba combined force na khusukulai kaya amadi lanmi kuntra homdoi gari kharaga fabada chauna chenaba mioi leisang them Kritingan ba Chuchampur Hausina Langol Game Village John Forbu Langol gi mafam amada nongmaina makhongda kapkiba adu KCP PWG gi lanmina chathakibani haina aina thingkraba Manipur gi lalhaulok Kangleipak Communist Party PWG MC Unification gi RO Chingkhaingan mana press ta thadoropa cherola mana hari cherola sina hai leisang tem Kritingan babu mango makhongda nongmaina kaptuna sokhan khiba adugi maramdi lupka yanakiba wafam singwu na thairaga lupu phongna singna amadi English ani kunmarigi March thada El Kritingan ba masamag amadi Uripok Nauremthong Polem Lekai digi Laikongbam Dhanachandra makhoi anina security staff oina thabak happy ni haina paisa lawsin kiba mayam adu pithoknaba amadi party na wakhal taminana ba haibada ngasi phawada party bu ushit thawoi dabadagi lupna ahanba oina makhongda nongmaina kaptuna warakhibani masina aroibanate Janimsta SSS koba security agency amagi farm oiraga uripok nauremthong polem lekadigi El Dhanachandra amadi El Kritingan ba amasung farm mapu Laimuzam Pratap Thobal ten thada leibani hairiba makhoi ahum lupta numit tare nigi manungda pau phoroknaba thamlaki masida lupu makhatana singnarabadi madugi aphaphata masana pujagadabani haina cherolasina hari Parikya Thagadariba Mahiru Shingi Yanglaga Numidangda loudspeaker season na bigenu haina AMPSUM na phongdorakli Board of Secondary Education Manipur Bosem Amasung Council of Higher Secondary Education Manipur Kosem na loba exam thagadariba Mahiru Shingi Yanglaga Numidangi matamda loudspeaker season aduna pangtholiba sports ki item sing amadi Lina na chingba athingba thamle haina All Manipur Pangal Student Union of Manipur AMPSUM na hari Union asigi president na khudyak piduna press ta thadorokpa cherola sena haribadi lob asina pandam manaba khunai ama oinaba honarakpada tungi horakliba mahiroising yamna mathautai tungi yumbi role oigadoriba mahiroising asibo achuma lamida charhankiba haibasi ekhoi khudimaki pandamni maduna lairik pagadaba matamda sports tauram pangthokpa mela tausinba asina mahiroi kayagi amangbu oheli maram asina sutige ahangba yenglaga sinbinaba haizarakli Cherolasina hai nungsi jaraba lamdam asigi tungi yumbi oihaugadoriba mahiroisinge achauba changyang oigadoriba lakliba February 18 dagi haugadoriba class 10 amadi class 12 ki examination asigi yengbiraga club sing amadi organization singna athengba ahingda
Longhorn loudspeaker sizinaduna pangtholiba sports ke item sing amadi melana chingba athingba thamjari pangthokadaba oiragana nungthilgi matamda pangthokpinaba appeal tawrakli athingba asibu miyu thawoi usittana makhatana pangthoklamba tarabati aphapatigi daita khudimak sinbi langbiriba club amadi organization sing aduna pugadabani loinana matam chupagi oina makhoibu athingba thamjagani hari Disqualification case mayong nariba MLA singi judgment speaker gi tribunal na reserve tawkhre. Taranithoi suba Manipur Legislative Assembly mikhalda NPP gi ticket takarakhiba MLA manga yauna ZDU MLA amagi case speaker gi tribunal na final hearing chathakhraba matung final judgment speaker thokchom Secretariat na reserve tawduna thamkhre. Ngasi ayuki pung 13 minute kuntra dagi nungthil pung 2 minute kuntra taba phawba chatakiba disqualification case adugi final hearing aduda petitioner amadi respondent ki maikaida lepkhiba advocate sina thamlakpa argument adu Manipur Legislative Assembly gi speaker Secretariat na kupna taraba matungda final judgment reserve thamkhibani disqualification gi case tatakiba MLA sing adudi NPCC ki vice president su oidiba chief spokesperson Hareswar Goswami na petitioner oiduna NPP amadi ZDU gi ticket tabot Tamai paklaba matung BJP da yaukhiba kakching SCG MLA Mayanglamam Rameshwar Moirang SCG MLA Thongam Santi Tamenglong SCG MLA Zanghemlung Panmai Oinam SCG MLA Irengbam Nalini Galoinana Sapam Sangmungona petitioner oiduna Wangoi SCG MLA Khuraizam Loken amadi thoksom surna petitioner oiduna Lilong SCG MLA Abdul Nasir gi mathakta case thangalakibani speaker gi final judgment aduga mari lenana petitioner Hareswar Goswami gi advocate and Bupen Maiten hai case taruk asi party khudingmaki oral submission thamnaraba matungda judgment reserve thamkhibani ngarang dagi hauna judgment chatharakliba MLA 13 gi laibak speaker gi khutalori speaker na kari karamba firep lorakani habedudi tambangamdri haina phongdorakhi Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Aroibada maruaba pau amuka hana pizari Chahida lupa crore chamri romgi chana banga pusilaklamba adu hojikti lupa crore chani romda hantarakle haina haikham dingona phongdokhrei Myanmar da thokliba irang asina Technopol district ta nauna Myanmar refugees sing changsilakhrei Assembly Meefam Mangoinana CM Secretariat ruling minister MLA Singi Meefam Pangthokhre Matang asida Loyalam E-PAO na namitangi pau pibil lezari tabiri ba khudimako amuka hana khurumjari